ꯃꯩꯇ꯭ꯔꯄꯥꯛ ꯂꯩꯕꯥꯛꯀꯤ ꯃꯅꯨꯡ ꯈꯔ ꯍꯟꯖꯤꯟꯅ ꯂꯩꯕ ꯇꯝꯌꯥ ꯆꯤꯡꯊꯦꯟ ꯀꯧꯕ ꯈꯨꯡꯒꯪ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯨꯡꯒꯪꯁꯤꯒꯤ ꯍꯦꯛ ꯊꯪꯅꯕꯗ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯔꯕ ꯎꯃꯪ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯎꯃꯪ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯎꯃꯪ ꯑꯃꯗꯤ ꯅꯠꯇꯦ꯫ ꯎꯃꯪ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯆꯥꯎꯔ-ꯆꯥꯎꯔꯕ ꯍꯤꯡꯆꯥꯕ ꯀꯌꯥꯒꯤ ꯃꯀꯣꯟꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯆꯤꯡꯁꯥꯡ ꯂꯥꯛꯄ ꯃꯇꯥꯎ ꯌꯥꯏꯁꯥꯒ ꯎꯃꯪ ꯑꯗꯨ ꯂꯥꯜꯂꯒ ꯂꯩꯕ ꯃꯍꯥꯁꯔꯒꯒꯤ ꯂꯩꯕꯥꯛ ꯑꯃꯗ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯆꯠꯀꯗꯧꯔꯤꯕꯒꯤ ꯃꯔꯝꯁꯨ ꯂꯂꯣꯜ ꯏꯇꯤꯛ ꯇꯧꯕꯅꯤ꯫ ꯆꯤꯡꯁꯥꯡ ꯂꯥꯛꯄ ꯃꯃꯤꯡ ꯂꯩꯔꯕ ꯂꯂꯣꯜ ꯏꯇꯤꯛ ꯇꯧꯕ ꯃꯤꯁꯛꯅꯤ꯫ ꯌꯥꯏꯁꯅꯥꯁꯨ ꯆꯤꯡꯁꯥꯡ ꯂꯥꯛꯄꯒ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄ ꯃꯃꯥꯟꯅꯕꯅꯤ꯫ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤ ꯁꯦꯒ ꯃꯥꯏꯒ ꯇꯥꯟꯅꯗꯨꯅ ꯊꯕꯛ ꯄꯨꯟꯅ ꯇꯧꯃꯤꯟꯅꯩ꯫ ꯆꯤꯡꯁꯥꯡ ꯂꯥꯛꯄꯅ ꯃꯇꯥꯎ ꯌꯥꯏꯁꯥꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯇꯥꯎ, ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯁꯤꯗ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯊꯪꯅꯕ ꯂꯩꯕꯥꯛꯇ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯏꯇꯥꯎ ꯅꯪꯗꯤ ꯐꯤꯔꯣꯜ ꯀꯩꯀꯩ ꯌꯣꯝꯕ ꯂꯣꯏꯔꯕꯣ ꯏꯇꯥꯎ?" ꯌꯥꯏꯁꯅꯥꯅ, "ꯏꯇꯥꯎ, ꯅꯇꯥꯎꯗꯤ ꯄꯣꯠꯂꯝꯁꯤꯡ ꯌꯣꯝꯁꯤꯟꯕ ꯂꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯥꯟꯗꯧꯔꯤꯕ ꯎꯃꯪꯁꯤ ꯏꯆꯝ ꯆꯝꯕ ꯎꯃꯪ ꯅꯠꯇꯦ, ꯍꯤꯡꯆꯥꯕ ꯀꯌꯥꯅ ꯌꯣꯝꯁꯤꯟꯗꯨꯅ ꯂꯩꯕ ꯄꯥꯛ ꯆꯥꯎꯔꯕ ꯎꯃꯪꯅꯤꯗꯣ ꯏꯇꯥꯎ꯫" ꯆꯤꯡꯁꯥꯡ ꯂꯥꯛꯄꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯦ ꯏꯇꯥꯎ, ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯗ꯫ ꯏꯇꯥꯎ ꯎꯃꯪꯗꯣ ꯂꯥꯟꯒꯦ ꯍꯥꯏꯔꯕꯗꯤ ꯎꯃꯪꯗꯨꯗ ꯂꯩꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯋꯥꯍꯪ 3 ꯍꯪꯒꯅꯤꯗꯣ꯫ ꯑꯗꯨꯒ ꯋꯥꯍꯪ 3ꯗꯣ ꯈꯨꯝꯕ ꯉꯝꯂꯕꯗꯤ ꯎꯃꯪꯗꯨ ꯂꯥꯜꯂꯦ, ꯉꯝꯗ꯭ꯔꯕꯗꯤ ꯎꯃꯪꯗꯨꯗ ꯑꯩꯈꯣꯏ ꯑꯅꯤ ꯁꯨꯝꯅ ꯊꯥꯕꯨꯝ 3 ꯂꯩꯒꯗꯧꯔꯤꯕꯅꯤꯗꯣ꯫" ꯌꯥꯏꯁꯅꯥꯅ, "ꯏꯇꯥꯎ, ꯑꯗꯨꯒꯤꯗꯤ ꯏꯁꯣꯔꯅ ꯇꯝꯕ ꯑꯃ ꯊꯣꯛꯆꯔꯅꯤꯗ꯫" ꯆꯤꯡꯁꯥꯡ ꯂꯥꯛꯄꯅ, "ꯐꯔꯦ ꯑꯗꯨꯗꯤ ꯏꯇꯥꯎ, ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯑꯉꯟꯕ ꯄꯨꯡ 4ꯗ ꯊꯣꯛꯄꯤꯔꯛꯎ ꯏꯇꯥꯎ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯆꯤꯡꯁꯥꯡ ꯂꯥꯛꯄ ꯃꯥꯒꯤ ꯄꯣꯠꯁꯤꯡ ꯑꯗꯨ ꯐꯖꯅ ꯌꯣꯝꯁꯤꯜꯂꯒ ꯃꯃꯥ ꯃꯄꯥ ꯑꯅꯤꯕꯨ ꯈꯣꯏꯔꯝꯂꯝꯂꯒ ꯃꯇꯥꯎ ꯌꯥꯏꯁꯥꯕꯨ ꯍꯧꯕ ꯂꯥꯛꯏ꯫ ꯌꯥꯏꯁꯅꯥꯁꯨ ꯍꯥꯟꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯥꯎ ꯑꯅꯤ ꯑꯗꯨ ꯑꯁꯨꯝ ꯂꯥꯛꯄꯅ ꯎꯃꯪ ꯑꯗꯨ ꯌꯧꯔꯛꯇꯣꯔꯦ꯫ ꯃꯗꯨꯗ ꯌꯥꯏꯁꯅꯥꯅ, "ꯍꯥꯏ ꯏꯇꯥꯎ, ꯍꯣꯔꯦꯟ ꯍꯤꯡꯆꯥꯕꯅ ꯍꯪꯒꯗꯧꯕ ꯋꯥꯍꯪ ꯑꯗꯣ ꯏꯇꯥꯎ ꯅꯪ ꯈꯨꯝꯒꯦ ꯍꯥꯏꯕ꯭ꯔꯥ, ꯑꯩ ꯈꯨꯝꯃꯨ ꯍꯥꯏꯕ꯭ꯔꯥ?" ꯃꯗꯨꯗ ꯆꯤꯡꯁꯥꯡ ꯂꯥꯛꯄꯅ, "ꯏꯇꯥꯎ, ꯑꯗꯨꯒꯤꯗꯤ ꯑꯩꯈꯣꯏꯅꯤ ꯄꯨꯟꯅ ꯈꯨꯝꯃꯤꯟꯅꯁꯤ" ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯄꯅ ꯎꯃꯪ ꯑꯗꯨ ꯌꯧꯔꯦ꯫ ꯎꯃꯪꯗꯨꯒꯤ ꯃꯔꯤ ꯊꯣꯛꯄꯒꯤ 3 ꯌꯧꯔꯛꯄꯗ ꯋꯥꯡ ꯆꯥꯎꯔꯕ, ꯃꯃꯤꯠ ꯆꯐꯨꯃꯨꯛ ꯂꯥꯎꯕ, ꯂꯤꯟꯅ ꯃꯀꯣꯛ ꯑꯗꯨꯗ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯇꯨꯅ ꯂꯩꯔꯤꯕ, ꯅꯨꯡꯖꯥꯎꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯍꯤꯡꯆꯥꯕ ꯑꯗꯨ ꯎꯕꯗ ꯆꯤꯡꯁꯥꯡ ꯂꯥꯛꯄ ꯌꯥꯏꯁꯅꯥ ꯑꯗꯨ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯈꯣꯟꯖꯥꯎ ꯊꯥꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯇꯥꯏꯕꯪꯃꯤ ꯅꯈꯣꯏ ꯑꯅꯤꯅ ꯂꯥꯛꯏꯕ ꯑꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯑꯩꯅꯁꯨ ꯇꯥꯏꯕꯪꯃꯤ ꯉꯥꯏꯔꯛꯄ ꯀꯨꯏꯔꯕꯅꯤ꯫ ꯐꯔꯦ, ꯑꯩꯅ ꯅꯈꯣꯏ ꯑꯅꯤꯗ ꯋꯥꯍꯪ 3 ꯍꯪꯒꯅꯤ꯫ ꯃꯁꯤꯗ ꯈꯨꯝꯕ ꯉꯝꯂꯕꯗꯤ ꯐꯔꯦ, ꯉꯝꯗ꯭ꯔꯕꯗꯤ ꯅꯣꯏ ꯑꯅꯤ ꯎꯃꯪꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯍꯤꯡꯆꯥꯕꯁꯤꯡ ꯑꯁꯤꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯕ ꯇꯥꯕꯅꯤ꯫ ꯆꯤꯡꯁꯥꯡ ꯂꯥꯛꯄꯅ, "ꯏꯇꯥꯎ, ꯍꯤꯡꯆꯥꯕꯁꯤꯅ ꯍꯪꯂꯛꯄ ꯋꯥꯍꯪꯗꯨ ꯄꯨꯟꯅ ꯈꯨꯝꯃꯤꯟꯅꯁꯤꯀꯣ ꯏꯇꯥꯎ꯫" ꯌꯥꯏꯁꯅꯥꯅ, "ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯏꯇꯥꯎ꯫ ꯑꯗꯣ ꯀꯔꯝꯕ ꯋꯥꯍꯪꯕꯨ ꯍꯪꯂꯛꯀꯗꯣꯔꯤꯕꯖꯥꯠꯅꯣ? ꯈꯪꯗꯦ ꯏꯇꯥꯎ ꯑꯩꯁꯨ꯫" ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯑꯍꯥꯟꯕ ꯋꯥꯍꯪꯅꯤ꯫ ꯅꯪꯒꯤ ꯅꯃꯥꯡꯗꯗꯤ ꯑꯗꯨꯝ ꯂꯩꯕ, ꯎꯕꯗꯤ ꯐꯪꯗꯕ, ꯄꯨꯟꯁꯤ ꯑꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩ ꯃꯤꯑꯣꯏꯕꯅ ꯃꯥꯒꯤ ꯃꯇꯨꯡ ꯑꯗꯨꯝ ꯏꯟꯅꯕ ꯀꯔꯤꯅꯣ ꯍꯥꯏꯔꯣ?" ꯆꯤꯡꯁꯥꯡ ꯂꯥꯛꯄꯅ, "ꯀꯔꯤꯅꯣ ꯏꯇꯥꯎ, ꯅꯪ ꯈꯪꯕ꯭ꯔꯣ?" ꯌꯥꯏꯁꯅꯥꯅ, "ꯈꯪꯗꯦ ꯏꯇꯥꯎ꯫
ꯑꯗꯣ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯍꯌꯦꯡ ꯍꯥꯏꯕ ꯍꯌꯦꯡꯁꯦ ꯃꯥꯜꯂꯤ ꯏꯇꯥꯎ꯫ ꯆꯤꯡꯁꯥꯡ ꯂꯥꯛꯄꯅ ꯑꯗꯨꯗꯤ ꯍꯥꯏꯔꯒ ꯌꯦꯡꯁꯤ꯫ ꯍꯣꯏ ꯌꯥꯏꯌꯦ ꯏꯇꯥꯎ꯫ ꯑꯁꯨꯝꯅ ꯆꯤꯡꯁꯥꯡ ꯂꯥꯛꯄꯅ ꯍꯥ ꯃꯇꯤꯛ ꯂꯩꯔꯕ ꯍꯤꯡꯆꯥꯕ, ꯅꯪꯒꯤ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯤ ꯍꯌꯦꯡ ꯍꯥꯏꯕ ꯑꯁꯤꯅꯤ ꯅꯠꯇ꯭ꯔꯥ? ꯍꯤꯡꯆꯥꯕꯅ ꯃꯥꯅꯤ ꯐꯔꯦ ꯋꯥꯍꯪ ꯑꯅꯤ ꯁꯨꯕ ꯑꯁꯤ ꯑꯃꯨꯛ ꯍꯪꯂꯒꯦ꯫ ꯑꯗꯨꯗꯤ ꯍꯥꯏꯔꯣ, ꯅꯪꯅ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯅꯪꯒꯤ ꯅꯇꯨꯡꯗ ꯑꯗꯨꯝ ꯏꯟꯅꯗꯨꯅ ꯂꯩꯕ ꯀꯔꯤꯅꯣ ꯍꯥꯏꯔꯣ꯫ ꯌꯥꯏꯁꯅꯥꯅ ꯃꯗꯨꯗꯤ ꯉꯔꯥꯡ ꯍꯥꯏꯕꯁꯤꯅꯤ꯫ ꯍꯤꯡꯆꯥꯕꯅ ꯂꯥꯜꯂꯤ, ꯍꯟꯗꯛꯀ ꯂꯥꯜꯂꯗꯤ ꯅꯣꯏ ꯑꯅꯤ ꯑꯩꯒꯤ ꯈꯨꯠꯇ ꯇꯥꯔꯗꯕꯅꯤ꯫ ꯆꯤꯡꯁꯥꯡ ꯂꯥꯛꯄꯅ ꯈꯜꯂꯒ ꯑꯗꯨꯗꯤ ꯃꯗꯨ ꯃꯃꯤ, ꯏꯁꯥꯒꯤ ꯃꯃꯤꯅꯤ꯫ ꯍꯤꯡꯆꯥꯕꯅ ꯃꯥꯅꯤ ꯆꯨꯝꯃꯦ꯫ ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯋꯥꯍꯪ ꯑꯃꯨꯛ ꯍꯪꯂꯒꯦꯀꯣ꯫ ꯆꯤꯡꯁꯥꯡ ꯂꯥꯛꯄꯅ ꯌꯥꯏꯁꯅꯥꯗ ꯏꯇꯥꯎ ꯍꯤꯡꯆꯥꯕꯒꯤ ꯋꯥꯍꯪꯁꯦ ꯂꯥꯏꯃꯟꯗ꯭ꯔꯣ ꯏꯇꯥꯎ? ꯃꯤꯅ ꯍꯥꯏꯅꯕꯗꯤ ꯌꯥꯝꯅ ꯂꯨꯏ ꯍꯥꯏꯅꯦ꯫ ꯌꯥꯏꯁꯅꯥꯅ ꯈꯪꯗꯦ ꯏꯇꯥꯎ, ꯍꯟꯗꯛꯅ ꯑꯔꯣꯏꯕ ꯋꯥꯍꯪꯅꯤ ꯏꯇꯥꯎ ꯐꯖꯅ ꯈꯜꯂꯒ ꯈꯨꯝꯁꯤꯀꯣ꯫ ꯍꯤꯡꯆꯥꯕꯅ ꯐꯔꯦ ꯑꯗꯨꯗꯤ ꯃꯤꯑꯣꯏꯕꯅ ꯑꯍꯜ ꯑꯣꯏꯔꯕ ꯃꯇꯝꯗ ꯅꯪꯒ ꯑꯗꯨꯝ ꯂꯣꯏꯅꯗꯨꯅ ꯂꯩꯕꯁꯤ ꯀꯔꯤꯅꯣ? ꯆꯤꯡꯁꯥꯡ ꯂꯥꯛꯄꯅ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯅꯤ꯫ ꯍꯤꯡꯆꯥꯕꯅ ꯃꯗꯨ ꯅꯠꯇꯦ꯫ ꯌꯥꯏꯁꯅꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯏꯇꯨ ꯏꯆꯥꯅꯤ ꯍꯤꯡꯆꯥꯕ꯫ ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯗꯛꯁꯨ ꯂꯥꯜꯂꯤ꯫ ꯍꯟꯗꯛꯀ ꯂꯥꯜꯂꯕꯗꯤ ꯅꯈꯣꯏ ꯑꯅꯤ ꯁꯤꯒꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯂꯣꯏꯔꯕꯅꯤ꯫ ꯆꯤꯡꯁꯥꯡ ꯂꯥꯛꯄꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯤ ꯅꯪꯒꯤ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯤ ꯆꯩꯁꯨꯁꯤꯅꯤ꯫ ꯍꯤꯡꯆꯥꯕꯅ ꯆꯨꯝꯃꯦ ꯐꯔꯦ ꯅꯕꯥꯅꯤ ꯉꯁꯤꯗꯤ ꯎꯃꯪ ꯑꯁꯤꯗꯒꯤ ꯆꯠꯄꯒꯤ ꯑꯌꯥꯕ ꯄꯤꯔꯕꯅꯤ꯫ ꯆꯤꯡꯁꯥꯡ ꯂꯥꯛꯄꯅ ꯏꯇꯥꯎ ꯆꯠꯂꯋꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯃꯇꯥꯎ ꯑꯅꯤꯗꯨ ꯅꯨꯡꯉꯥꯏꯅ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯗꯨꯅ ꯑꯇꯣꯞꯄ ꯂꯝꯗꯨꯗ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯥꯎꯒꯤ ꯃꯔꯤꯅ ꯀꯔꯥꯏ ꯐꯥꯎꯕ ꯀꯥꯟꯅꯕꯒꯦ ꯑꯃꯁꯨꯡ ꯂꯧꯁꯤꯡꯅ ꯉꯝꯗꯕ ꯂꯩꯇꯦ ꯍꯥꯏꯕꯗꯨ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯅ ꯎꯠꯂꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ꯫